Paodam yang tabir simu ahan bada Uttamkumar Naorem na tram nok se bolne na ngasigi malu pau pijeri. Nipuga mathoirak suba National Master Athletics Championship 2020 Semester N Birena hodokre. Aikoi laik tamsi campaign gi sahi traga mari mapung pharak pagi thom paktokre. Loina first JD Cup Manipur State Open Taekwondo Championship 2020 ngasi kosinkre. Hauzik mapung eba pau lobirasi. Semester N Birena Nipuga mathoirak suba National Master Athletics Championship 2020 ngasi dagi Khuman Lampak Main Stadium da hodokre. Championship hodokgi thorom da CAF and PD Minister Karam Syam, World Master Athletics ki President Stan Perkins, World Master Athletics Women ki Mehud Wilma Farkin, Master Athletics Federation of India ki Secretary General David Premnath amadi Master Athletics Federation of India ki President Dharambir Dhillon su saruk yaki. Championship asida state amadi Union Territory kungatre romdagi sanaroi listing mari romda medal Sani Yankai Panganamagi Atue Hen Tanagani. February Tramari Pawa Satagadoriba Championship Asi Manipur Master Athletics Association Master Athletics Federation of India Gimi Makada Sinmani. Thromutu the Wangalanduna Semester and Biren High Nasidagi Hoduna Pangtok Liba National Master Athletics Championship Asina. Lebak Asidala Riba Toanba Community Singing Marakta Unity Sagapa Nambatunatana Understanding Porokpa Namlagani High. Palm Cultural Alliance Manipur amadi National Ayush Mission na pun sinduna ganja cultivation in Manipur prospect and constraint haiba hiramda nomui oiba seminar among asi Manipur Youth Hostel Khuman Lampak ta pangthokre thromaduda retired IS RK nimaina preside tobugaloina seminar adugi moderator oiduna pangthokhiba thromaduda Dr. Aribam Ganesh Sharma Member Secretary Manipur Medicine Plant Board National Ayush Mission State Drug Licensing Authority Dr. S. Birkumar Senior Principal CSIR Northeast Institute of Science and Technology Professor Dr. L. Navasandra Department of Agronomy Central Agricultural University Dr. Bisanjit Loitongbam Post Director Fellow Department of Economics Manipur University na seminar adugi papers in Patokhi. Thromaduda NAPKI Additional SP Thonosm Brindana seminar adugi special invitees Oikivagalona introductory speech supiki. Additional SP NAPKI Thonosm Brindana Thorum adugi Uhaudo Pivada Manipurgi Singilamda Pak Sauna Poppy Plan Hadana Lamdam Sigim Hosagi Kalkarak Pada Natana Lamdam Sidamai Kaba Polamgi Associating Pivasi Kohanabi Namak Ayusna Medicinal plan ni haina sakhanglaba cannabis pambi asi leibak miam ga tanraga legalize tawduna apigani legak na miam ga tanraga legalize tawduna tharaga masi kanabasing asi amasung amangbasing khangminaraga state asigi income laknaba honabadasu achobo mateng oigani haina mahalo honokhi Manipur khonai asigi tunglamsat semlakadoriba khonai asigi mahroi singbu maraibak maramdam nuksiba afaba mahroi amam ohinduna Sakhutpa Mangjil Thaba, Apabal Lamdam, Iraikai Amadi, Jati Ama Poroknabagi Pandamda, Manipur Students Federation, Satharpa, Aikoi Larik, Nintinatam, Si Haina, Mingtonba, Academic Champion, Gisahi, Traga Mari Mapung, Parak Pagi, Palanthoram Nasi, Tawal District Slopeland Public School, Kongjom the Pangto Kray, Thoramaduda Council of Higher Secondary Education, Manipur, Korsemgi, Secretary, CS Birena, Atoba Mitungland, Slopeland Public School, Kongjomgi, Principal, Nahakpam Bawalina Akhanaba Mitungland Amadi MSF ki President Sajad Buya Mayumna Thormapu and Sarugyaki Throngi Saruk Ama Oina Aikoi Larik Nitina Tamsi Haiba Academic Campaign gi Sahitra Mari Suruk Puga Mari Lenana MSF na Putopa Ningsing Zepong Savena Amasu Nasigi Atweba Mitung Singna Pongki Amadi School Sigi Founder Principal Babulina
dignitary singda kudol posting pin rai kai khumna bot ke throm aduda wang loi kaya na MSF na sahi tramari subna sathrak kiba aikhoi laik nichin tamsi haiba academic campaign asibu thagat pa phongdok na khibaga loina na mahairoi singbu afaba lambida lamjing binaba tongan tongan ba wakhalon sing phongdok na khi loina na throm mapugi warol pedna sajat buya mayim na hai MSF na paikhat khiba aikhoi lairik nichin tamsi haiba campaign asi government job phangnaba amadi class 10 amadi class 12 ta mark wangna phangba ngamnaba education system adu natte isana tamjariba mahi khara aduna izati asigi iramda masigi karigumba afaba thabak khara da oibasu tawduna tungda lakadoriba mirol singda kanaba piba ngamba education system adu phangnaba aikhoigi mahairoi singda moral education pinaba wakhalonda aikoi like nichin tamsi haiba academic education campaign si pangthokduna lakhimin haiki ngasi throm aduda MSF ki advisor sing amadi hana president oramba sing tongan tongan ba CSO sing gi lusing sing amasung member sing mahairoi sing su saruk yakhi Manipuri classical solo dance amagi paring ama ngasi phawba sem ngamdri maram asina masigi damak tongan tongan ba Manipur culture gi damak laiba Sangstan kudingmak punsinduna tungda lakadriba charol surong gidamak paring sumba ama semlamba mathau tai haina ngasi Ranjit Adhikari na tragma pansuwa Lianda Folk and Cultural Academy gi mapok kumon gi thoramda athoiba mithungnen gi warol pre phongdokre ngasi Jawaharlal Nehru Dance Academy da pangthokhiba throm aduda mahang hai hojik phawba classical solo dance ki paring ama semba ngamdriba asi amaga punsinba watba amadi pau phaunaba pau phaunanaba honadaba na oigani maram asina tungidama khallaga aikhoi maseli marakta leiba ahoba du chidoptuna punsinbu matam oire haina phongdokhi ngasigi thorom aduda Antiken Singh director progressive artist laboratory amadi Rasmani Ayekpam theatre critic amasung writer na thorom mapu amadi akhanaba mithungnen oina saruk yakhi ngasigi foundation day gamari leinana academy asina puthokpa folk dance kanglei saitharol su utki Writers Association Kaksing amasung lairik phongwa marup Kaksing ani na khusam naduna bukharbam kunjona iba lairik ani ijam amasung kakyen suja athoba nainabagi thoram ama ngasi Kaksing district ki Kaksing Phuspa lekai da leiba library and information center Kaksing gi bipun sangna pangthokre thoram aduda thoksom tomba hanagi Manipur lenga ki minor irrigation minister oramba na athoiba mithung Professor Naorem Ibutombi President Writers Association Kaksing na thoram mapu amasung Dr. Nawaitem Pramodini Devi President Macha Chanu Kaksingna akhanaba mithung sing oina saruk yakhi mithung oina saruk yakhi Pukhram kunjona iba lairik ani ijam gi matangda nimai pukhramba thabakti potharaba journal education officer na wangangki aduga kagen suja athobagi matangda Professor N Sanatomana wangangki Ining thawlai semba sana zawna haikre aikhogi ramdam asi issue amadi program kya thalaba imalai bakni maheri khunai singna apunba lingjen Manaduna iram da masibu sengwat pamathau tai wafam asingasi songa bon sana konung da pangthokpa 2020 gi dagi 22 phawgi desang gi anova executive office bearer wasak lawgi thromda ining thawna phawno khibani ining thawna makha tarduna aikhoi gi imalebak ase kadanab gi namak aikhoi gi puwari listat ningtina khangba mioi mathau tai thamoi sengna iram da masigi thabak tawge khanba mirol da aikhoi gi iram da masi sinersi haike Ngasigi throm aduda desang ni nongna khallaba mioi train bana saba executive committee gi office bearer da president namairakpam edition vice president da oinam situl secretary general na lesang them lemian maitai secretary finance amasung account na birjit luang wasak lokhe wangoi kendra gi manung chanba Naorem sapro makha lekai da nauna saba community hall ngasi MLA olu khoina hono bi matung ina sanga khrei thoromdu da ex MLA BJP gi vice president Salam Joisu saruk yakhi thoromdu wangala duna MLA Salam Joina hai sakhot thorangi thabuk pakhet pada rajniti khenabat thamdana thabuk pakhet kadabani kendra sigi manung da leba tongan tongan ba sakhot thorang amadi lambi thong gi thabuk kaya pakhet liba sei athubada losilagani kendra sigi manung da leba Imphal turen gi mapanda kilometer 30 sangba mafam CRF ki Panding Makhada Sengbali Amadi Nauna National Highway 1 Kraba NH 137A gi Saruk Singh Black Topping Tawduna Semus Hore Tabuk Sisu Atubo Matamda Losilagin Haina MLA Lukhoina Phongdoke
Safe Earth Free from Pollution haiba theme da plastic sinaba leblasi amadi akoibagi fibam kannabagi pandamda miyam da awareness piba RS group of Nainital Uttarakhand dagi miyo humna sawa cycle expedition team ngasi Imphal thadokre haiba cyclist kangbu ase ngarang numidang Imphal da thunglakibani makha taba makhoi gi khongsat kidamak ngasi Kangla dagi Manipur gi cyclist team ga loinana Imphal thadokibani haiba team asida RS group Nainital dagi Sagar Durari Rishabh Joshi amadi Pankaj Bishat Yauri makhoi Imphal da thunglabada Manipur gi cyclist singna taram okay hojik malem gi mafam singda plastic sinaba hengat padagi akoi gi phibam amadi miyobe khunai gi haksel da sokal lai ba sing asi miyam da khanganaba amadi plastic ki mahutta mahusagi pona mahut sinuna sinabagi wakhalon da haiba cycle expedition asi pangthok pagaloina India amadi Asia da khwaidagi sangna cycle thawbagi record thamnanabagi pandamda team asibul singliba Sagar Diwari na hongdokki Third State Level Talent Search Scholarship Competitive Exam 2019 ngasi Gandhi Memorial Hall da Idu City na sinduna prize distribution thoram pangthokre thoram aduda Sucheta Khumuksamna athobe mitung amadi RK Bhuvendro na thoram mapu oiduna Satra Sam Trama da prize yenthokki Managing Director Idu City Victoria Konthozamna Paumi Singda phongdokhibada hojik ki competitive world sida competition kaya da angang singna saruk yarbadi angang singi gyan losing phangmatna tana competitive toina sinba exam phambagi hainabi angang singda pokhali haina phongdokhi Bright Enterprises na puthokpa Bright Organic Lotus the ngasi classic hotel da Dr. Dhanabri Laisram social scientist na launch tawkre ngasi ki tharamadu da Dr. T Brojen Singh, Assistant Professor, Department of Nephrology, RIMS, Dr. C.H. Mebzadebi, MS, Dr. District Hospital, Thawal Amadi, and Sujesh Kanta, Proprietor, Bright Enterprises, Su Sarukyaki. The Cultural Forum Manipur Sinduna, Khwairakpam, Sunitana, Iba, Isai, Sereng Lairik, Amangasi, Manipur Legislative Assembly, Museum and Archives ki mini auditorium da Naorem Khagendras, former BC Manipur Cultural University na athoy mitunglen oiduna phongkre ngasigi larik phomgi thoram aduda Professor Ais Bihari, President the Cultural Forum Manipur, and Kiran Kumar Singh, Convener Manipur Language Advisory Board Site Academy New Delhi na thomapu amade akanaba mitunglen oina saru yakiba loinana Dr. Sarchandra Langjamba na ngasigi isai sereng lairiki matangda wangangki Akomlu ki President in charge Sanjit Solai Sam High Grade Lamdamasi no nogi low singi puthok naba mafam lesilaktaba yum kai sajilakpadagi matam amada pothok marang kaina puthoktuna water padal lamdam ama oirambadu ngasidi chakhotpagi mingda infrastructure sing sengot sagatkhibadagi pothok puthoknabagi mafam leitre CSO oina leijariba aikoina mari leinaba singda pressure piduna kari tabo yabage haibadu khanaminanaba thoramasi pangthokpani wafam ase akomlup kanglipakna sinduna the Manipur Agricultural Product and Livestock Marketing Promotion and Consultation Bill 2017 haibasida nomugoiba public convention da lamya gapigani nomugoiba public convention da mangna phongdokhibani sajina makha taduna lisingani sumna trated haiba bill asi ek oina onaba assembly session pangthok kadoriba asida puthoknaba amadi kari khongthang lakhot kadage haibadu khananabani matam gi sarkar na longmi singoiba sakhot thorang sing pangthok piramdabana ngasidi misam mayamda wahalakhibani billisi matam chana puthoktuna ek oina sanhanduna masi kanaba amadi khudong saba puna phaminaba sangi haike thromaduda Manipur University ki economic head of department Professor K.S. Jarjit akomlu ki president in charge Sanjit Solai Sam national and international awardee H. Botombi Kumanna athobe mitung Thromapu amadi akanaba mitung aina saruk yakhe UGC gi tres wo pe sanhan gadabani haiba demand tawduna ngarang dagi pegok tagi oja singna khutang sarai hanbagi khongjang sangsil khiba adugi makha taboina ngasi oja tara DM College Complex ta khutang sarai hen khre khongjang na saruk yakhiba pegok tagi Joint Secretary Anthony na phongdo khibda
था क्यागी ममांगदगी ओजासिंगना मखोगी तेरेसुबा यूजीसी पे पिथोकपिनबा अहानबा फेज खोंगंग चंगसिनबा लेख्रे लिसिंग अनि सुमना त्रामपनगी नवेंबर कुमापनदा ओजासिंगी तेरेसुबा पेगी मतंगदा कैबिनेट मिफम पांगथोक्तुना यारे हेना फोंदोकपा लेख्रे थबक्ति लौखट पिरक्ते सरकार का कैरक उन्नतुना अहुमलक रिटर्न एश्योरेंस पिरक्रे अदुबु ngasi फावबा थबक्ता ओंथोकपिदबदगी जनवरी 19 दगी ओजासिंगना खोंजंग चंगसिलखिबा अदुगी अनिसुबा फेजगी ओइना खुथांग सरा हेनबगी खोंजंग चंगसिलखबनी डिमांड पीद्रि फावबा खोंजंग चंगसिनखिगनी हाइखे आइने थिंख्रबा लालो यूनाइटेड नेशनल लिबरेशन फ्रंट ऑफ मणिपुर UNLF की डिपार्टमेंट ऑफ पब्लिसिटी डायरेक्टर एम सखेना थादरोकपा सेरोलदा ngasi फेब्रुवारी लिसिंगनी सुपना कुन नुंगाइजिंग नुमित की अयुक पुंग मापन ताबदा मणिपुर पीपल आर्मी की मपो कुमोन थरम UNLF अमदी MPA की CHQ GHQ अमदी यूनिट सिंह अमदी बटालियन खुनिमक माई पांगना पांगथोखरे थरम मदुदा UNLF की CHQ दा पांगथोकपा थरमदा MPA बु लमजिंग नमताकलिबा मिलिटरी अफेयर्स कमिटी की चेयरमैन थौदांगसु पुरिबा UNLF की चेयरमैन KH पाम्बई वाइस चेयरमैन डिपार्टमेंट ऑफ पब्लिसिटी की सेक्रेटरी S तंफाजाओ ऑर्गेनाइजेशन सेक्रेटरी KHS योहेबा अमदी हेल्थ एंड फैमिली वेलफेयर सेक्रेटरी ओ सिंखैंगानबा नचिंगबा ना CHQ की स्टाफ सिंह अमदी अतै डिपार्टमेंट की मकोक थोंबा ऑफिसर सिंह लोइना पांगथोखि थरमसी मणिपुर पीपल्स आर्मी की जनरल हेडक्वार्टर्स GHQ दा पांगथोकपा थरमदा UNLF की जनरल सेक्रेटरी PH यामिचौ चीफ ऑफ आर्मी स्टाफ COAS M चावा माइनॉरिटी अफेयर्स सेक्रेटरी खुमाम सिरू अमदी MNRF की एक्सटर्नल अफेयर्स सेक्रेटरी अपाम सिंगलाइना सिंगदुना GHQ की VSC अमदी जनरल स्टाफ ऑफिसर सिंह MPA की ऑफिसर सिंह NCO सिंह प्राइवेट लालोई सिंह अमदी पार्टी की तोान तोान डिपार्टमेंट की मकोक थोंबा थबु सिंह पुनः पांगथोकमिनखि पॉलिटिकल एंड मिलिटरी एकेडमी HQ एस पांगथोक थरमदा एकेडमी की प्रिंसिपल मेंबर सिंह अमदी ट्रेनिंग ऑफिसर सिंह सरुक यादुना पांगथोकि यूनिट सिंह अमदी अतै यूनिट सिंहदसु पांगथोकि ngasi थरम असिगी मफुंग ओइबा थरमदी MPA की फिराल सिंहतुना इकाई खुमनो उटपा निंगतम लालहौदा थवाइना पोंथा ओइख्रबा लैखिदरु सिंगी मफमदा मिनिट अनि तुमिना लेपना इकाई खुमनो उटपा लैसु कटपा MSC की चेरोल पाकथोकपा थौरम मपु अमदी अथोइबा मिथुंग सिंगी वारोल पीदुना निंगतम लालहौदा MPA ना लौगदबा थौदांग नैनबना ओइखि हाइरे MPA की कुंथ्राव लिसुब मपो कुमोन थौरम असि पांगथोकपदा पांगल की वखल थौना अमदी सेली मतेंग पिबिरखिबा मिपुंग खनिमकबु UNLF अमदी MPA ना थागतबा फोंदरोक ले लोइनना मणिपुर इंडिया कॉन्फ्लिक्ट की तुहत नहेत पीबा अमदी नमथबीबा मरकता थबक तौरिबा मीडिया की सिलेनाव सिंगुसु थागतबा फोंदरोखि हुयल लालोंग मणिपुर थांगता कल्चरल एसोसिएशन पुथोकपा सुंग ता अमदी अमसुंग थांग सुंगोई साइनबा अमदी फर्स्ट चीफ मिनिस्टर मार्शल आर्ट्स थांगता सैबी मिड 2020 दा सरुक यारुबा सानरसिंग ओकपगी थरम अमा हुयल लालोंग की कॉम्प्लेक्स ता पांगथोखरे थरमदुदा पद्मश्री नबवारेप्पा हुयल लालोंग की डायरेक्टर के सना थोइबा ना थरम की मनुंग सन्ना सरुक याखि फर्स्ट चीफ मिनिस्टर मार्शल आर्ट्स थांगता चैबी मिट सरुक यारुब सिंगदा सर्टिफिकेट पीदुना इकाई खुनबसु उठखि थरमदुदा वांगालंदुना पद्मश्री नबवारेप्पन हाई थांगता लमदमसिगी कल्चरल आइडेंटिटी मसक ताकपदा अचौबा मफम कल्ली मसिना लमदमसिगी कल्चर सागतपदसु मरोबे मसाक ओइ जाति फुरुक मसक ताकपदा नतना थांगतागा लमदमसिगी पुनसिरोलगा नकनबा मरी लैनै थांगता असि यूनेस्को की इंटेंजिबल कल्चरल हेरिटेज दा चलोइदबगी मरम लैब्रा हाइनसु मागना हंखे ngarang nungthil charokna pung 12 rom tarpa adwaida more police ki kondong lairembi check post na more rom dagi tholokpa gari ahum check tawda posta poppy seat bag humdraga manga black cigarette is light cigarette really river cigarette na singba box sani rom yarum thengnabudagi more police na phat pangam khre hairi phagalaba polam singado ngasi media sing mawang na puthokta utkhi फगदब पोलम सिंह अदु मार्केट लुपा लाख पुनरोम की ओइगनी मखा ताबा आइन योबा थबक लखनबगी दमक मोरे पुलिसना केस लखटखरे हाइरी मोरे की अदुलाम सेंटर द लेबा ड्रग एडिक्ट सिंह की दमक पांगबे याबा मतेंग पांगनी हाइना फोंदोखरे वाफम सिंह असि ICP मनाक त लेबा अदुलाम रिहेबिलिटेशन सेंटर दा निपुम दोइसुबा असम राइफल्स न सिंदुना पांगथोखिबा इंटरेक्शन प्रोग्राम अमदा
निपुम लोइसुबा असम राइफल्स की कमांडेंट सुमित सुटना फोंदोखिबनी थरम अदुदा अदुलम रिहेबिलिटेशन सेंटर अदुदा लेबा ड्रग एडिक्ट सिंगा कॉलोनेल सुमित सुटका हकथेंगना उनदुना वारी सानखी थरम अदुदा निपुम लोइसुबा असम राइफल्स की कमांडेंट सुमित सुटना रिहेबिलिटेशन सेंटर असिदा लेबा मियामगी मेडिकल ट्रीटमेंट स्किल डेवलपमेंट अमदी अतोप्पा द पांगयाबा मतेंगसिंग पांगनी हाइनसु फोंदोखी लोकताक कनिंगबा स्टेट असिगी एनवायरमेंटलिस्ट सिंगना करांगदा उंगतंग लाकपिदुना करांग मियामना थेंगनरिबा खुदोंचादबसिंग असि येंबियु हाइना करांग आइलैंड डेवलपमेंट ऑर्गेनाइजेशन किदोना फोंदोखरे ngasi nungthil manipur press club ta pangthokpa paw imifam amada karang kido gi president salam kheda na hai karang hai mafam ase kangphal gi lambi da leijataba ising nei koi question do leiba mafam amani hai mafam asida miyo lising ahum hena khunda leitari yum oina yum sahum samri rom tariba mafam amani karang gi oina khwaidagi maru oiba connectivity ama hai ba targadi ising gi lambi da puthok pusin tawriba motor boat sing asini manam maduna karang gi oina inland waterway asi leitaba targadi karang miyam gi sadok sasin gi pambai leite state asigi environmentalist singna loktak kanba pamli bisi karbu mongda pamli na haibisi karang miyam na hangningi kumja lising amaga samapan humdra manga da linkhat khiba NHPC amadi kumja lising amaga samapan marfu mari da linkhat khiba ithai beres na karang gi lopham lising amagi mathakta manghaliba amadi karang miyam gi matam sangdagi wadron laklaba kayasi loktak kaningliba environmentalist singna amutang laklaga hangbikhiba leibra nongba tawrbasu environmentalist singna karangda laklaga karangi awaba sing asi yengbiu horak ngaidagi nga phadna hinjaraklaba karangi miyamgi punsini karangda ana layeng education yauna lam amata da sahotpa leite nga phabana tana karang miyamgi hingnanabagi lambi leite karang miyamna thengnariba khudongsadaba sing asigi yengbiduna Indian waterway gi thabak asida ayat apan pibidana mai pakna losinbiu natraga thong ama sabige harbasu yai haina mahang makhata na phongdokki National capital da ngarang pangthokhiba mikhal da sada vote kya thadak khibage haibagi result piba ngamde haiduna Delhi gi chief minister Arvind Kejriwal na election commission da pen phongdokhre election commission bu kari toribor haina sumang hangki Delhi assembly mikhal gi damak vote thadana ba ngarang numidang waram pung 3 tabda losin khibani vote thadana khibagi matung charangna pung kun gani thoi pharo phawda vote thadana khibagi sang sada kya oikibagi haibagi report election commission na haidoktre haina chief minister Arvind Kejriwal na election commission bu maral sikre election commission gi wang loi Saifali sarana ngarang numidang pung tara ga minita tara tarakpa matam da haikibidadi vote thadakibagi sang sada humbuma thoini mamangi mikhal lisingani ga subna trauma da pangthokibidadi sada humbutre ka dasmik ma yaukibani sit humra leba Delhi assembly gi mikhal polling station lising aniga satet amasong polling booth lising trahum doi semdana vote thadana kibani exit poll singna haibagi matung ina Aam Aadmi Party na amukhanna government semlagani hairi adumoina mak BJP gi Manoj Tiwari nadi BJP na government semgani hairi All Manipur Taekwondo Federation gi mijeng makhada Jirbam District Taekwondo Academy Jirbam District na sinduna ngarang dagi numit ini sumna sathrakhiba Rajkumari Sanat Tombi Devi Vidyalaya gi auditorium da sathrakpa first Jiri Cup Manipur State Open Taekwondo Championship 2020 Jirbam gi Deputy Commissioner N Budhasandra Singh social worker na athobi methung oiduna ngasi losinmagi throm pangthokre N Budhasandra Singh social worker Jirbam I Tabung Singh President JDTA Jirbam P Olen Maitai General Secretary TFM S Baigo Maitai Master TKC Nambol Amadi S Premi Devina Matang Sina athobi mithung thromapu amadi akhanama mithung oiki Jirbam District Taekwondo Academy Jirbam JDTA na gold tramari silver tramari amadi bronze manga punna medal kunthrain thoi loduna tournament asigi team championship taki Taekwondo Kids Center Nambona gold train thoi silver mari punna medal tratuk loduna tournament asigi team runner up taki amadi TTS Lilong na gold trama thoi silver ahum amadi bronze ama punna medal trama loduna tournament asigi ahum so position taki losilakpada makong mathang tarba singda medal amadi certificate sing yanthokki Howzik aroi bida moroi pa awna pijari
Nipuga Mathoirak Suba National Master Athletics Championship 2020 Semester and Birena Hudokre. Aikoi Laik Tamsi campaign gi Sahi Traga Mari Mapung Harak Pagi Pagi from Paktokre. Loyana first JD Cup Manipur State Open Taekwondo Championship 2020 Nasi Pashin Kre. Nasi Gidi Paodam Sanuk Saba Matang Sulojere Yama Okana Kurumjari.